Bungjagin Balte Hatpada Chenabasing Pau District Boundary Shemo Moktale Riba Balte Ge Hakchang BJP Ge Head Office Mamang Thamlaga Protest Tawgani Jomi Coordination Committee Justice Sina Laikidraba BJP Ge MLA Bungjagin Balte Ge Thawayaw Draba Hakchang Delhi da Puraga BJP Ge Headquarter Manakta Protest Tawna ba Thawang Lokhatkre Justice Ge Spokesperson Muan Jomina Phongdokhiba Ge Matung Inna Chayol Amagi Manungda Jomi Phuruk Lusing Basingna Laikidraba MLA Ge Thawayaw Draba Hakchang Puraga Aijol Fawa Chatkani Mafam Adudagi Delhi Fawba Flight Chalaga BJP Gi Headquarters Manakta Kongjang Changsinduna Achumba Wail Fangana Batawang Lokat Kadabani Haidi Kumjali Singani Kulhumdo Me Homdagi Thorakiba Kangloki Irang Manungda Myoy Kharana Phubadagi Pibam Tina Soktuna Laikan Rakiba BJP Gi MLA Adu Haukiba February Kun Mathoida Haryana Gi Gurugram da Laiba Private Hospital Amada Laikan Bangamdana Laikidabani Mahaki Thawayaw Draba Hakchang do Churchanpur District Hospital ge Mokta Pibam Kahendana Thamli Laikidraba MLA asigi mathau mangam pangthok tringaida imung manunggi miyoi amasung jongwi furuk lusing basingna maruoiba condition khara thamlaki administration da khudong chanabaki damak district boundary nauna yathoknabagi gazette notification thoktuna thabak to onthokpaga loinana kumjali singani tara tareta khuyak pinakiba memorandum of understanding thabak to onthokadabani haiba demand kaya tawrakhi Thanlon Assembly Constituency dagi tam ahumlak Mikhalda Mai Palakhiba Bungjagin Balte Inkumjal Singani Kulhumdoi Me Marida Myoy Kharana Imphal gi mafam amada tamthina phukibani thokliba Kanglup ki irang aduki matangda Chief Minister gi office ta security gi review meeting ama yaururaga lamfiada laiba mahake quarter da halakpada Myoy Kharana attack tawrakhibani thawdok aduda pibam thina sokpadagi mahak Rims Hospital da pukhatki madugi matungda mahak air ambulance ta laingakna sinduna Delhi da puraga layeng kibani matam sangna lengba otpa ngamdana lairakibadagi pibam khara faradana hospital dagi discharge tawrakhi aduga Churchanpur da laiba mayumda leirurabani thawdok adugi matangda Central Bureau of Investigation natraga National Investigation Agency na mapung phana tigatpa laitri amasung sianaba amata fabasu laitri haina mamang chaigi September 16 da Baltena Prime Minister Narendra Modi da aiba cherol thadana wakatpa laikhrabani